ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯌꯥꯝꯕ ꯑꯅꯟꯗ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯔ ꯆꯥꯎꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯩ ꯔꯥ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯔꯤꯒꯨꯝꯕ ꯍꯩ ꯔꯥꯒꯨꯝꯕ ꯆꯥꯅꯤꯡꯉꯛꯄ ꯑꯃꯗꯤ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯕꯗꯤ ꯂꯥ ꯂꯥꯇꯣꯜ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯇꯨꯅ ꯍꯦꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯃꯈꯥ ꯄꯥꯡꯕꯔꯣꯝꯗ ꯅꯣꯡꯃꯥꯡꯈꯥ ꯄꯥꯟꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯥꯡꯈꯥ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯌꯨꯝꯒꯤ ꯃꯤꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯕꯨ ꯑꯣꯏꯒꯦꯔꯥ ꯅꯣꯡꯃꯥꯡꯈꯥ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯑꯕꯣꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛꯇ "ꯕꯣꯕꯣꯛ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯕꯣꯕꯣꯛꯅ ꯅꯣꯡꯃꯥꯡꯈꯥ ꯃꯈꯣꯡ ꯑꯁꯤꯗ ꯍꯦꯛ ꯆꯪꯕꯒ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯑꯉꯥꯡ ꯑꯄꯪꯕꯁꯤꯡ, ꯅꯣꯡꯃꯥꯡꯈꯥ ꯃꯈꯣꯡꯗ ꯂꯥꯏ ꯂꯩꯕꯅꯤ, ꯆꯪꯒꯅꯨ, ꯑꯣꯛꯅꯒꯅꯤ ꯍꯥꯏꯕꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯅꯦ ꯑꯃ ꯑꯩꯒꯤ ꯏꯃꯥꯗ ꯃꯆꯥꯅꯨꯄꯥꯗꯣ ꯂꯣꯛ ꯌꯥꯝꯅ ꯈꯨꯏ, ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯈꯔ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯅꯦꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦꯛꯄꯨꯗꯤ ꯍꯦꯛꯎ, ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅꯗꯤ ꯅꯣꯡꯃꯥꯡꯈꯥ ꯃꯈꯣꯡ ꯑꯁꯤꯗ ꯆꯪꯕꯁꯦ ꯌꯥꯝꯅ ꯁꯥꯎꯕꯅꯤ, ꯅꯪ ꯈꯔ ꯊꯨꯅ ꯆꯪꯗꯨꯅ ꯍꯦꯛꯎꯔꯣ, ꯏꯅꯦꯝꯄꯣꯛꯁꯨ ꯐꯃꯨꯡꯗ ꯍꯤꯞꯍꯧꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯣꯡꯃꯥꯡꯈꯥ ꯄꯥꯟꯕꯤ ꯍꯧꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ, ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯅ ꯅꯣꯡꯃꯥꯡꯈꯥ ꯃꯈꯣꯡ ꯑꯁꯤꯗ ꯀꯔꯤ ꯊꯥꯗꯣꯛꯄꯅꯣ ꯈꯪꯗꯦ, ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯇꯧꯕ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯥꯡꯈꯥ ꯃꯈꯣꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ" ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯏꯃꯥꯗ, "ꯏꯃꯥ, ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯆꯨꯝꯕꯖꯥꯔꯣ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ, "ꯍꯦꯔꯥ, ꯃꯁꯤ ꯅꯨꯄꯤꯁꯤ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯟꯕꯅꯤ, ꯅꯈꯣꯏ ꯕꯣꯕꯣꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯗ ꯌꯥꯝꯅ ꯁꯥꯎꯕꯗꯨꯗ ꯑꯩꯈꯣꯏꯗ ꯃꯥꯅ ꯂꯛꯅꯔꯝꯕꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯏꯃꯥꯒ ꯑꯩꯒꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯑꯕꯣꯛꯅ ꯁꯥꯎꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯑꯩꯕꯨ "ꯃꯝꯃꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ" ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯃꯥꯅ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯉꯣꯟꯗ "ꯅꯕꯣꯛꯇꯣ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯔꯨꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯐꯃꯨꯡ ꯀꯥꯔꯣꯝꯗ ꯆꯪꯗꯨꯅ "ꯕꯣꯕꯣꯛ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯨꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯪꯒꯣꯟꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯅꯣꯡꯃꯥꯡꯈꯥ ꯄꯥꯟꯕꯤ ꯍꯧꯔꯤꯕꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯕꯣꯕꯣꯛ, ꯏꯃꯥꯅ ꯆꯥꯛ ꯊꯤꯍꯧꯔꯦ, ꯆꯥꯔꯨꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯕꯣꯛꯀ ꯑꯩꯒ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯥꯏꯉꯪ ꯇꯥꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤ ꯈꯔ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯗ ꯑꯩꯅ, "ꯏꯃꯥ, ꯃꯤ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯤ, ꯑꯩ ꯌꯦꯡꯉꯨꯒꯦ" ꯍꯥꯏꯗꯨꯅ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯒꯤ ꯅꯣꯡꯃꯥꯡꯈꯥ ꯍꯦꯛꯀꯦ ꯂꯥꯛꯄ ꯏꯅꯦꯗꯨꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯟ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯅꯣꯡꯃꯥꯡꯈꯥ ꯍꯦꯛꯄ ꯆꯠꯂꯨꯅꯤ ꯆꯠꯈ꯭ꯔꯒ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯈꯣꯏꯒꯤ ꯅꯆꯦꯗꯣ ꯃꯁꯥꯗ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯟꯕꯗ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯥꯏ ꯑꯐꯠꯇꯕ ꯑꯣꯛꯅꯩ ꯍꯥꯏꯗꯨꯅ ꯖꯕꯥꯟ ꯊꯥꯗꯣꯛꯄ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯏꯅꯦꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯕꯣꯛꯇ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯕꯗ ꯑꯕꯣꯛꯇꯣ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯗ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯀꯥꯏꯒꯤ ꯃꯤꯕꯨ ꯑꯣꯏꯒꯦꯔꯥ ꯆꯪꯒꯅꯨ ꯍꯥꯏꯗ꯭ꯔꯣ? ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯟꯕ ꯌꯥꯔꯣꯏ" ꯁꯤ ꯍꯥꯏꯗꯨꯅ ꯑꯕꯣꯛꯇꯣ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯅꯣꯡꯃꯥꯡꯈꯥ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯕꯕꯥꯅ ꯑꯩꯒꯤ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯨ, ꯃꯇꯝ ꯑꯃꯗ ꯏꯃꯥꯒ ꯑꯩꯒ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯕꯕꯥꯗꯣ ꯑꯩꯈꯣꯏ ꯏꯪꯈꯣꯜꯔꯣꯝꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯒ ꯑꯩꯒ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯕꯕꯥꯗꯣ ꯅꯣꯡꯃꯥꯡꯈꯥ ꯃꯈꯣꯡ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ
masado lemaida taaduna leiramki. Madudagi imana maiba kauduna yenghanbada babadi mihun yaurungkidi sire haiduna hairaki. Numitudagi imana nomangka hauriba mafam adomda sangbada akoibu yamna sawi. Masini wari haibabu khangde nomangka makhong asida kari afattaba leibajano. Aduna nakhoisu mafam adomda sangano hairaki. Asumna matam kharadi akoigi inkol aduda lekaigi mioi amata changhalamkidi. Adubu nongmadi ahing nongyai amada akoi inkol lomdagi maku chek ama yamna wana mi na hebagi mawongda khongba makhol ama taramki. Madudagi aisu kiduna babagi nakta sangduna baba karino makhol asibu hangami. Baba nasu khangdene kari makhono asibu uche kumbagi makhonsu mali hera isa sidi kari chukirunu baba leiri side hairaki. Madudagi akoi aboksu haugalaki aduga babaga igada asumna hairaki masida khonglibasi makuni inkol manungda asumna makuna na heduna khongbasi lekaigi mibu oigera yumsigi mibu oigera dasa hekta tagali haiduna. Maduda babana hera karisu tauroida thaina khoina piklingaida maku haibu sekse pha duna yoklami. Ibungo phamungda sangu tumoro hairaki aiso phamungda sangduna tumami. Asumna nongalagati akhoi abokto yamna kanna naba horaki. Babana sumaiba kauduna yengalami. Asumna abokna naba hek haurakpadagi akoigi yumdo numidangi matamda maning mayada migumba chatpagi makhol amadi yumgi jinga mathakta nungjrengumba sakhatpagi makhol kya maroma mataba horaki. Madudagi babasu pakhattana maiba maibi kya maroma makauduna yengalami. Maduda maiba amana sumna hairaki nakhoigi inkolse lairam tilam khara kalli yumgi oiba ahalna naaduna leibase inkol nungda tinmu laimu khara kanbani. Nakhoisu numidanga thengbada maning maya mapanungban puthokta thokkanu. Ahanse seba phajana tawbiro aduga thuna phanaba hotnasi hairami. Asumna babasu maibaduna hairambadagi thabak inkhangsu matam khara chatpa lepamki. Adubu nongma ahing ama baba ima akhoi chak charingaida akhoi yumgi mamang thong adu kanaguma mioi amana thilakpagi mawongda thilaki. Madudagi babana kana oibajano haiduna thong adu hangtoklubada mioi amata leiramkhidi. Babasu thong adu lonsalamduna amuk chak chaba changaki. Ngahak leiraga amuk thong adu thilaki. Madudagi aina babada baba ai yengugi aidi chak su to e haiduna thong adu hangtoktringaida thongi ahoba machet amadagi mapanda kana leibajano haiduna yengami. Adubu akoigi sumangda wangthang wangba musuk muba mioi ama lepduna akoigi yumlomda munna yengduna leirami. Madudagi aisu isada kimankhiduna babagi manakta sensanduna baba akoi sumangda kaino khangdaba akiba ama lephore hairami. Madudagi babaga imaga akoi punna thoktuna yengnami. Adubu kanamata leiramkhide. Aduga imana sumna hairaki karino akoi inkol matai asida mira kaino kanano ma leptuna leiri asumna hairaki. Madudagi akoisu mafam adomda yenglami. Adubu mami samioi tauba yengbada migumba wangthang wangba ama nomangkha panbi aduna hauriba romda namda tamna changki. Madudagi akoisu kiduna imungda changaki. Asumna nongnini haukraba matungda akoi abokto masa yamna sonjalaki. Madudagi abokna babaga aiga magi manakta changu kaurami. Babaga aiga su aboki manakta changami. Aduga akoi abokna babaga aiga da sumna hairaki nakhoi karimata kiganu yumsida thongna phanna lepu inkol asi matik mayai khara kanbani napa nasana cheksanna ngak sen gadabani. Aduga nomangkha panbi asisu nakhoina ki haiduna yanthatpa tawrunu karigumba hek yanthatlurabadi nakhoi awafamda tagani hairaki. Asumna numit adugi numidangda imana khoi aboki kada sanglubada akhoi abokto siduna leiramki. Aduga babada mapandagi ima haiduna kaubagi makhol ama tarami. Madudagi ima gaiga mapanda senthokduna babada abokto masado lengkhotpa karimata tawkhidre hairami. Maduda babana khoida karino imade hujikta aina mapanda leiringaida inkol manungda nomangkha panbi asina hauriba maikaida changki haiduna hairaki. Madudagi akhoi abokto maiba kauduna yenganbada sire haiduna hairaki. Asumna akhoigi abok leikidraba matungdagidi akhoigi yumda tamnaramba aki akiba thodokching adusu tholakkhidre.
ꯑꯗꯨꯒ ꯅꯣꯡꯃꯪꯈꯥ ꯃꯈꯣꯡꯗꯨꯁꯨ ꯉꯁꯤꯐꯥꯎ ꯕꯕꯥꯒ ꯑꯩꯒꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯟꯗꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫